Pabung ay ming kaiku. Kaiku. Imana nungsi na kaisam kubera na thumbira me. Ay na film star yam kaiku je pamjaba. Adu dai na kaiku gi ming je kaisam dai kai lakthoga kubera gi ku hapchi laga kaiku na thon mani da. Phajari ne nangi ming si dia. Adu pabung na kai na khang dagaju ai gi ka sida number lo yauro mani. Sida sum phone tawra su yare kaiku. Film kuma kaiku ira male ne. Ma di karam kana la ami jano ne. Phone taksilaga yenge. Sibu kaiku gi phone oi birabra. Mane. Kaiku lei gibra. Madi irulu jari ne. Ai ma he thorok paga tawala ge ko. Thamjarage ko pabung adude. Phare thamo. Film kuma bani faura bani gaina mi atop daga pahelakpa. Aduga mapani ga so hairi. Ngangthok saktorok pada mapana tezi yam lai khangaba. Ma khangni dana. Kanano chi bilaiti speaker thiet laga thawri china asijini ne film ko mino pongan bi hari do ya bani adum hujiki du masak tu hek yengbada tha ani koining ba ma yawe ibi habigi ne lupa lising ama isal lising ama aduga Thebigi ne lupa satu aduga adagi nane santi do adugi lupa sani magisal aduga ne mamangi binado adugi lupa sahum yang kaya maga sahum yang kaya aduga binasaki gi chamri humdra war mane adum tak hapsal adu punna kaya tarage ngo kubera lising ani ga chatruk kun tare ma pare adu hanang ta loksalugi imam tanga khu kaduragi ai nang sa ti holi gi ahot man amta piram maroi dro bunga mina sen pikhalaga pigadoini ai khoirun da ne hana pithok pasi yawde ai nang sa ti khara phangdra na holi sidi ari ma tare ne sidi Isabu ka daw ay ariyan batadoy no. Bunga, hot hola mo. Nabugta hot kera, nanaganda hot kera. Imana ho rin halaga pige. Kaluba na ama. Oirak pa na ama. Ako'y ma. Kaluba na ama. Oirak pa na ama. Mana sandaga sa isip mamata na buwan ni. Ninja ba na ama. Isa di kayo no mondayam nung ngayon layramida. Kadai nungayam no da pabung. Oto wasin tawbagi imana sen kara piram gadra na kalu bani. Kalurim ni ne. Sikim bo piram di. Likhra na madabu sen hangne na hangadi. Kadai di pira kadoy no. Hangne na hangiba nang buna hena. Tanjagre ay di. Adu waraga na likta ba pabung dugyo na pira. Ay syo namadagi bangta taba na din Pithok ning da bada ay syo number 1 ni ne number 1. Number 1 ga sukya yara ro. Yum sida le hektu je ai khaktani. Upu soga pakkai bina roile lokthokani are mada. Adu to boya dego. Adu di piro na. Hoi ne adu era di se. Lupa sani yang kai ni se. Siga sina ne. Si yang kai se. Asida pabungi fees di tamani. Konjai da pamda si yang kai se pira loksalu ko. Sina di yaro de pabung. Lupa sama ga pamu sama ga. Si yaro ba. Se lauro se. Adu na silu. Pi loksalu ko. Masi ma demand gi mi oin tawra na. Nale koi pabung jo. Arik piga launai aduni. Aina khoi dinga ise. CLC ki pai da ba ingon da bu. Kubir ga thonjala mi jini ne. Ay, ngai khuni he. Kailan tada? Yum ju yok chale. Ngarangi arema machi khar le hoye. Macham tang pai gi sebra. Adu ara digin. Aina ngai di haujikan gi leisabi macha singina. Mapa gumba koi da ki lipsini ne. Adu kari ngai lege ne. Matam gi ne sidi. Akoi no makoi apam piri sidi. Phone leiri, sen apam piri. Sida bu kari gi ke loido no ne ai nau ngwa. Adu ni dada.
ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯥ ꯅꯥꯟꯗꯅ ꯃꯁꯥ ꯐꯤꯠ ꯑꯣꯏꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯒꯨꯂꯤ ꯈꯔ ꯆꯥ WY ꯀꯥꯏꯗꯣ ꯆꯥꯗꯅ ꯃꯁꯥꯗꯣ ꯃꯥꯡꯍꯟꯗꯅ ꯄꯠꯍꯟꯗꯅ ꯂꯩꯔꯕꯅꯤꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯃꯣꯏꯅ ꯄꯤꯕꯗꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯍꯜ ꯑꯩꯈꯣꯏꯗꯨ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯤ ꯁꯤꯗꯕꯨ ꯑꯩꯈꯣꯏꯗ ꯀꯦꯟꯗꯅ ꯀꯅꯥ ꯀꯦꯟꯗꯣꯏꯅꯣ ꯁꯤ ꯉꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯌꯥꯅꯈ꯭ꯔꯦꯀꯣ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯑꯅꯨ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯝꯍꯥꯡꯗ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯧ ꯌꯦꯡꯉꯒꯅꯦ ꯄꯨꯟꯁꯤꯔꯣꯟ ꯁꯥꯟꯅꯕꯅ ꯐꯔꯦꯗ ꯅꯨꯄꯤꯅ ꯀꯣꯏꯅꯤꯡꯉꯤꯕ ꯂꯧꯕꯅ ꯀꯤꯔꯤꯕ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯂꯩꯔꯥꯡꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ ꯍꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯀꯅꯨ ꯅꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯀꯝꯗꯧꯔꯒꯦꯕ ꯂꯩꯌꯦꯕ ꯑꯗꯨ ꯍꯧꯗꯣꯛꯅꯦꯅ ꯃꯁꯤ ꯁꯥꯏꯀꯜꯁꯤꯅ ꯇꯛꯑꯝꯃꯗꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯅꯪ ꯍꯣꯏ ꯁꯥꯏꯀꯜꯅ ꯇꯛꯄꯗ ꯅꯪ ꯃꯤ ꯁꯤꯌꯦꯁꯤ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯑꯁꯦꯡꯕ ꯁꯤꯌꯦꯗꯨ ꯈꯪꯉꯗꯤ ꯇꯛꯈꯥꯏꯔꯝꯒꯗꯕꯅꯤꯅꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯋꯥꯔꯤ ꯁꯥꯐꯝ ꯏꯔꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯂꯥꯛꯄ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗꯒ ꯁꯛꯀ ꯇꯥꯈꯠ ꯁꯥꯔꯗꯅ ꯀꯔꯤ ꯑꯩꯕꯨ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯍꯥꯏꯒꯠꯂꯛꯄ ꯀꯥꯏ ꯍꯥꯏꯅ ꯍꯥꯏꯅꯍꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯂꯦꯞꯄꯗꯤ ꯇꯛꯄ ꯇꯥꯕꯅꯤꯅ ꯍꯩ ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗꯩꯗ ꯍꯣꯡꯒꯠꯂꯒ ꯋꯥꯛꯁꯣꯞ ꯌꯥꯎꯔꯒ ꯊꯥꯎꯊꯤ ꯅꯝꯗꯅ ꯂꯩꯕ ꯃꯤꯅꯤꯗ ꯊꯥꯎꯊꯤ ꯅꯝꯃꯤꯅꯦ ꯑꯩꯒꯤ ꯋꯥꯛꯁꯣꯞꯀꯤ ꯄꯥꯅꯥ ꯄꯥꯏꯕ ꯈꯨꯠꯁꯤꯅꯅꯦ ꯅꯀꯣꯛꯇꯨꯗ ꯐꯥꯛ ꯊꯥꯔꯗꯤ ꯅꯁꯥꯒ ꯅꯀꯣꯛꯀ ꯇꯣꯉꯥꯟ ꯇꯥꯅꯤ ꯁꯤꯗꯤ ꯐꯨ ꯌꯥꯔꯦꯅꯦ ꯅꯪꯅ ꯌꯨꯝꯁꯤ ꯄꯨꯂꯞ ꯂꯩꯁꯜꯂꯨꯔ ꯂꯩꯁꯜꯂꯨꯔꯣ ꯑꯩ ꯌꯨꯝꯁꯤ ꯂꯩꯔꯒ ꯅꯣꯏꯗꯤ ꯀꯩꯗꯧꯗꯣꯏꯕ ꯑꯣꯛ ꯂꯣꯏꯁꯟꯒꯦ ꯑꯣꯛ ꯂꯣꯏꯗꯣꯏꯕ ꯑꯣꯛ ꯂꯣꯏꯗꯣꯏꯕ ꯑꯗꯨꯗꯤ ꯂꯩꯔꯣꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯎꯊꯤ ꯇꯩꯕ ꯅꯨꯄꯥꯁꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯏꯌꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩꯅ ꯋꯥꯔꯛꯀꯦꯅ ꯇꯧꯔꯝꯃꯤꯕ ꯅꯠꯇꯦꯅꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯁꯥꯝ ꯈꯟꯅꯕ ꯍꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯟꯅꯍꯧꯔꯒꯦꯅꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯃꯥꯡꯁꯤꯗ ꯂꯦꯞꯁꯜꯂꯒ ꯋꯥꯊꯤ ꯉꯥꯡꯅ ꯂꯩꯔꯝꯃꯒ ꯌꯥꯔꯦ ꯄꯥꯕꯨꯡꯗ ꯍꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯥꯏꯀꯜꯁꯤꯒ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯂꯩꯔ ꯍꯥꯜꯂꯨꯔꯕ ꯑꯩꯁꯤ ꯂꯩꯔ ꯍꯥꯠꯂꯨꯔꯒ ꯍꯥꯏꯅꯦ ꯃꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯩꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯣ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯁꯦ ꯐꯤꯂꯝ ꯌꯥꯎꯔꯤꯕ ꯃꯤꯅꯦ ꯑꯩꯒꯤ ꯕ꯭ꯔꯦꯀꯤꯡ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯣ ꯅꯪ ꯕ꯭ꯔꯦꯀꯤꯡ ꯀꯌꯥꯝ ꯂꯩꯒꯦ ꯀꯥꯏꯅ ꯅꯪ ꯅꯌꯨꯝꯁꯦ ꯂꯩꯅꯤꯡꯕ꯭ꯔꯣ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯅꯌꯨꯝꯁꯦ ꯇꯥꯟꯊꯣꯛꯎꯔꯕ ꯍꯧꯖꯤꯛ ꯅꯌꯨꯝꯁꯦ ꯂꯩꯔꯨꯔꯕ ꯅꯪ ꯑꯩꯈꯣꯏ ꯍꯥꯏꯔꯝꯃꯤꯁꯨ ꯑꯗꯨꯅꯤ ꯂꯩꯔꯒꯦ ꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯄꯨꯂꯞ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯣꯛ ꯂꯣꯏꯒꯦ ꯑꯣꯛ ꯃꯔꯨꯝ ꯂꯧꯒꯦ ꯑꯣꯛ ꯂꯣꯏꯒꯦꯕ ꯅꯣꯏꯒ ꯉꯥꯡꯅꯕ ꯂꯣꯛꯊ꯭ꯔꯥꯎꯁꯤꯒ ꯌꯥꯝ ꯅꯛꯁꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯗ ꯃꯅꯝ ꯅꯝꯊꯤꯑꯦꯕ ꯏꯅꯥꯎꯖꯥ ꯊꯕꯛꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯁꯤꯀꯣ ꯍꯌꯦꯡ ꯅꯪꯅꯕ ꯄꯤꯈꯤꯗꯣꯏꯅꯤꯀꯣ ꯅꯪꯗꯕꯗꯤ ꯌꯥꯔꯣꯏꯍꯦ ꯅꯪꯅꯤꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯪꯅꯤꯗꯤ ꯍꯥꯏꯕꯨ ꯍꯦꯛꯇ ꯅꯪꯗꯦꯅꯦ ꯃꯤꯋꯥ ꯇꯥꯏꯅꯦ ꯀꯦꯕꯤ ꯑꯣꯖꯥ ꯍꯩ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯁꯤꯅꯦ ꯍꯦ ꯏꯁ ꯀꯤꯈ꯭ꯔꯦꯗ ꯀꯩ ꯋꯥꯔꯤꯅꯣ ꯑꯣꯖꯥ ꯍꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯑꯃ ꯂꯩꯔꯤꯅꯦ ꯍꯦ ꯃꯗꯨ ꯅꯪ ꯀꯣꯏꯁꯟꯗꯕ ꯌꯥꯗ꯭ꯔꯦ ꯏꯕꯣ ꯏꯁ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯑꯣꯖꯥ ꯐꯥꯒꯤ ꯅꯠꯇꯦ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯏꯕꯨꯡꯉꯣ ꯅꯪ ꯑꯝꯇ ꯀꯣꯏꯊꯠꯂꯨꯕ ꯑꯣꯖꯥ ꯍꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯅꯨꯄꯤꯗꯨꯔꯥ ꯃꯥꯅꯤ ꯃꯗꯨ ꯅꯨꯄꯤꯗꯣ ꯊꯤ ꯍꯥꯎꯇꯕꯅꯦ ꯅꯣꯡꯃ ꯑꯣꯖꯥ ꯍꯣꯏꯗ ꯂꯥꯛꯄꯗ ꯊꯦꯡꯅꯩꯌꯦꯕꯀꯣ ꯃꯥꯏ ꯕꯦꯒꯇꯣ ꯄꯨ ꯉꯝꯗꯅ ꯇꯨꯁꯜꯂꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯕꯦꯅꯦꯠ ꯅꯞꯄꯤꯒꯦꯅ ꯇꯧꯕ ꯅꯞꯄꯤꯒꯦ ꯁꯣꯜꯂꯛꯀꯅꯨ ꯊꯦꯡꯉꯛꯀꯅꯨ ꯅꯛꯁꯜꯂꯛꯀꯅꯨ ꯌꯥꯝ ꯐꯥꯎꯔꯦ ꯁꯤꯅꯤ ꯃꯥ ꯈꯜꯂꯤꯁꯦ ꯑꯉꯛꯄ ꯃꯑꯣꯡꯅꯦꯕ ꯃꯣꯏ ꯐꯤꯂꯝꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯇꯧꯒꯗꯕꯅꯤꯅꯦ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔ ꯀꯅꯥ ꯌꯦꯡꯕꯤꯗꯣꯏꯅꯣ ꯊꯥꯎꯊꯤꯁꯤꯕꯨ ꯈꯨꯠꯇꯨꯅ ꯃꯣꯠꯀꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯗꯨ ꯅꯠꯇꯦ ꯃꯁꯥꯒꯤ ꯀꯦꯡꯉꯕꯅꯤ ꯃꯄꯨꯟꯁꯤꯒꯤꯁꯨ ꯐꯅꯦꯛ ꯁꯦꯠꯄ ꯍꯩꯇꯦ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯋꯥꯏꯖꯥꯔ ꯆꯥꯗꯦ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯒ ꯇꯣꯏꯅ ꯈꯠꯅꯩ ꯃꯄꯥꯒꯨꯝꯕ ꯑꯩꯉꯣꯟꯗꯕꯨ ꯊꯤꯅ ꯉꯥꯡꯉꯤꯅꯦ ꯉꯁꯤꯃꯛꯇꯣ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯑꯩꯕꯨ ꯃꯤ ꯅꯠꯇꯕꯗꯧꯅ ꯉꯥꯡꯉꯤꯕꯅꯤꯅꯦ ꯍꯣꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯣꯏꯁꯜꯂ ꯄꯔꯥꯗ ꯇꯝꯕꯤꯔꯁꯤꯔꯣ ꯑꯁ ꯅꯪꯗꯤ ꯌꯥꯔꯣꯏꯗ ꯋꯥ ꯉꯥꯡꯕꯧ ꯆꯨꯝꯅ ꯉꯥꯡ ꯍꯩꯇꯦ ꯃꯔꯩꯗꯨ ꯇꯂꯞꯅ ꯂꯣꯏ ꯊꯥꯒꯠꯂꯕꯅꯦꯃꯤ ꯑꯗꯣ ꯅꯣꯏꯅ ꯐꯥꯔꯒ ꯑꯩꯒꯤ ꯂꯧꯁꯤꯜꯂꯁꯤꯔꯣ ꯑꯣꯖꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯄꯔꯥ ꯇꯝꯕꯤꯕꯗꯨꯗꯤꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯥꯔꯔꯣꯏ ꯑꯉꯥꯡꯁꯥ ꯃꯗꯨꯒꯨꯝꯕꯗꯨꯗꯤꯅꯦ ꯅꯪ ꯑꯣꯖꯥꯅ ꯇꯧꯒꯗꯕ ꯈꯪꯉꯕ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯦꯔꯣ ꯀꯨꯝꯗꯕ ꯌꯥꯗꯕꯅꯦꯕ ꯌꯥꯅꯦꯝꯅꯦ ꯑꯩ ꯂꯣꯏ ꯇꯧꯒꯦꯝꯅꯤ ꯅꯨꯄꯥ ꯑꯩꯅ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟꯁꯦ ꯃꯇꯤꯛ ꯆꯥꯅ ꯆꯥꯎꯅ ꯄꯤꯅꯦꯕ ꯑꯣꯖꯥ ꯌꯥꯅꯦ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯂꯥꯎꯕꯅꯦ
ꯑꯗꯨ ꯐꯤꯂꯝꯁꯤ ꯈꯤꯇꯪ ꯊꯨꯅ ꯍꯧꯅꯕ ꯁꯤꯟꯕꯤꯌꯣ. ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯂꯣꯏ ꯇꯧꯒꯦꯃꯤ ꯅꯨꯄꯥ ꯅꯪꯕꯣ. 이베마 ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯗꯤꯅꯦ ꯌꯨꯝꯂꯣꯟꯅꯕꯁꯦ ꯑꯃꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ. ꯏꯟꯖꯥꯡꯒ ꯂꯥꯟꯅꯗꯅꯅꯦ ꯆꯥꯃꯤꯟꯅꯩ. ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯒ ꯑꯃꯠꯇ ꯅꯨꯡꯁꯤꯅꯗꯦ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ. ꯍꯥꯏ 이베마 ꯃꯅꯤꯡꯂꯣꯝꯒꯤ ꯁꯝꯕꯟꯁꯦ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯧꯅ ꯇꯧꯏꯅꯦꯍꯦ. ꯍꯣꯏ ꯃꯁꯤ ꯈꯔ ꯌꯦꯡꯁꯜꯂꯨꯀꯣ 이베마. ꯍꯣꯏ ꯕꯥꯆꯧ. ꯑꯩꯅ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯨ ꯐꯪꯂꯕꯗꯤ ꯆꯦꯛꯀꯤ ꯌꯨꯝꯃꯛ ꯁꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯝꯕꯜꯁꯤꯃꯗꯤꯅꯦ ꯑꯩ ꯆꯦꯛꯄꯜ ꯑꯣꯏꯅ ꯈꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯀꯥꯟꯗꯦꯗ ꯕꯥꯆꯧ. ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ. ꯃꯔꯨꯞ ꯐꯪꯕꯗꯨꯅꯅꯦ ꯑꯩꯒꯤ ꯔꯥꯅꯤ ꯐꯤ ꯃꯨꯀꯥ ꯐꯤ ꯁꯥꯅꯕꯅꯦ ꯁꯦꯜ ꯑꯣꯏꯅ ꯈꯔ ꯈꯥꯏꯕꯤꯌꯣ. ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯁꯦ ꯃꯄꯥꯟꯒꯤ ꯂꯝꯗꯅꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯅꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯄꯥꯟꯒꯤ ꯂꯝꯗꯗꯤ ꯊꯥꯗꯣꯛꯄ ꯏꯉꯝ ꯉꯝꯗꯦ. ꯄꯨꯁꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯦ. ꯑꯗꯣ ꯕꯥꯆꯧ ꯑꯩꯈꯣꯏꯒꯤꯅꯦ ꯐꯖꯈ꯭ꯔꯕ ꯔꯥꯅꯤ ꯐꯤ ꯋꯥꯡꯈꯩ ꯐꯤꯁꯤꯕꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯣꯡꯅ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯃꯥꯅꯤ ꯑꯆꯨꯝꯕꯅꯤ. ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯔꯥꯅꯤ ꯐꯤꯁꯦ ꯂꯥꯏꯅ ꯃꯦꯆꯤꯟꯅ ꯁꯥꯏ. ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯣ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯨꯁꯜꯂꯛꯏ. ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯔꯤꯕ ꯈꯨꯠꯅ ꯁꯥꯕꯁꯤꯒꯗꯤꯅꯦ ꯂꯝꯕꯥ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ. ꯍꯩ ꯀꯊꯤꯟ ꯐꯝꯕꯤ ꯈꯔꯅ ꯃꯩ ꯊꯥꯈ꯭ꯔꯦꯗꯅ. ꯀꯔꯤꯒꯤ? ꯃꯈꯣꯏꯅ ꯍꯣꯡꯅ ꯄꯨꯁꯜꯂꯛꯑꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡꯗꯨ ꯀꯔꯝꯅ ꯁꯤꯠꯀꯅꯤ? ꯌꯦꯡꯉꯨ ꯍꯧꯖꯤꯛ GST ꯂꯧꯈꯠꯂꯛꯄꯗꯒꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯌꯧꯈ꯭ꯔꯦ. ꯍꯦꯟꯗꯂꯨꯝ ꯇꯦꯛꯁꯇꯥꯏꯜꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯕꯨ GSTꯗ 12% ꯂꯧꯏ ꯍꯥꯏꯔꯤꯅꯦ. ꯃꯁꯤ ꯉꯁꯥꯏꯅ ꯊꯣꯛꯂꯛꯄ ꯌꯥꯔꯕꯅꯦꯕ. ꯍꯩ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯥꯡꯁꯤ ꯈꯤꯡꯉꯛꯏꯁꯤꯅ? ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯩꯔꯥ ꯄꯥꯏꯕꯤꯅꯒ ꯀꯧꯊꯣꯛꯏꯖꯥꯠꯂꯣ? ꯅꯠꯇꯦꯗ ꯕꯥꯆꯧ. ꯑꯁꯣꯝꯗ ꯆꯅꯝ ꯇꯦꯜꯍꯧ ꯁꯨꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ. ꯁꯦ ꯕꯥꯆꯧꯒꯤ ꯁꯔꯨꯛꯅ ꯆꯥꯍꯧꯔꯣ. ꯑꯩ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ. ꯄꯣꯠ ꯆꯩꯁꯦ ꯑꯩ ꯀꯣꯟꯅ ꯄꯨꯁꯜꯂꯒꯦ. ꯍꯣꯏ. ꯑꯉꯥꯡꯈꯩꯅ ꯅꯍꯥꯟꯈꯣꯏ ꯃꯤꯃꯤ ꯁꯤꯡꯖꯨ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦꯅꯦ ꯁꯤꯗꯤ. ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯕꯨ ꯈꯪꯗꯦꯅꯦ. ꯃꯁꯤ ꯉꯁꯥꯏꯅ ꯊꯣꯛꯂꯛꯄ ꯌꯥꯔꯕꯅꯦꯕ. ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ. ꯍꯩ ꯈꯔ ꯊꯨꯅ ꯂꯥꯛꯎꯅꯦ. ꯉꯥꯏꯕꯗ ꯋꯥꯔꯕꯅꯤꯅꯦ. ꯀꯩꯅꯣ ꯄꯪꯈꯤꯡꯗ ꯈꯤꯡꯉꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯕꯥꯆꯧꯅꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯧꯔꯖꯥꯠꯂꯥꯅ ꯍꯥꯏꯍꯧꯔꯕꯅꯤ. ꯅꯪꯗꯤ ꯁꯤꯡꯖꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯡꯊꯣꯛꯇꯤ ꯊꯣꯛꯂꯛꯇꯦ. ꯑꯗ ꯁꯥꯎꯅꯤꯡꯗꯅꯅꯦ ꯍꯟꯖꯤꯟ ꯈꯤꯡꯉꯤꯅꯦ. ꯌꯥꯔꯦ ꯁꯥꯎꯕꯤꯔꯅꯨ. ꯌꯥꯗ ꯇꯧꯏꯅꯤ. ꯁꯦ ꯂꯧꯁꯜꯂꯣ. ꯆꯠꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ. ꯉꯥꯏꯈꯣꯏ. ꯉꯥꯏꯕ ꯌꯥꯔꯔꯣꯏꯌꯦ. ꯕꯥꯆꯧ ꯂꯩꯍꯧꯋꯦ ꯍꯥꯏꯕ. ꯑꯁ ꯉꯁꯥꯏꯅꯦ ꯅꯣꯏ ꯕꯥꯆꯧꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯈꯠꯅꯕꯗꯣ ꯇꯥꯍꯧꯕ꯭ꯔꯥ? ꯇꯥꯍꯧꯋꯦ. ꯅꯣꯏ ꯕꯥꯆꯧ ꯀꯥꯏ ꯂꯩꯍꯧꯒꯦ? ꯁꯤꯡꯖꯨ ꯆꯥꯍꯧꯔꯤꯌꯦ. ꯑꯗꯨꯅ ꯑꯩ ꯇꯨꯃꯤꯟ ꯊꯣꯛꯂꯛꯏꯅꯤ. ꯑꯗꯣ ꯇꯥꯀꯨꯃꯥꯟ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩꯁꯦ ꯅꯣꯡꯃ ꯈꯪꯉꯛꯑꯗꯤꯀꯣ ꯅꯥꯇꯩ ꯆꯥꯅꯔꯣꯏꯗꯣꯏꯅꯤ. ꯑꯁ ꯑꯗꯨꯅꯤꯅꯦ ꯑꯣꯟꯊꯣꯛꯄ ꯂꯥꯏꯕ ꯍꯥꯏꯁꯦ. ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯩꯅꯦ ꯇꯩꯁꯦ ꯅꯣꯡꯃꯇ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯦ. ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯩꯁꯦ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ. ꯊꯃꯣꯏꯗꯅꯦ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯅꯁꯦꯕ. ꯅꯪꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯛꯑꯣꯔꯥ? ꯌꯥꯔꯅꯤꯕ. ꯑꯩꯈꯣꯏ ꯕꯥꯆꯧꯅ ꯐꯥꯔꯒꯅꯦ ꯀꯅꯥꯏꯅꯣ ꯑꯃꯨꯛ ꯍꯪꯀꯅꯤꯕ. ꯍꯣꯏꯗ ꯑꯩꯗꯤ ꯃꯁꯤꯒꯤ ꯈꯨꯀꯣꯏꯅꯁꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ. ꯏꯁ ꯀꯃꯥꯏ ꯅꯨꯡꯉꯥꯏꯔꯤꯕ? ꯀꯃꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ? ꯍꯤꯟꯖꯥꯡ ꯂꯥꯜꯂ ꯆꯥꯃꯤꯟꯅꯔꯤ. ꯑꯩꯅ ꯄꯥꯝꯕ ꯍꯤꯟꯖꯥꯡ ꯅꯪꯅ ꯈꯪꯉꯤ. ꯅꯪꯅ ꯄꯥꯝꯕ ꯑꯆꯥꯄꯣꯠ ꯑꯩꯅ ꯂꯩꯔꯤ. ꯑꯗꯣ ꯅꯣꯏ ꯕꯥꯆꯧꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯗꯤ ꯌꯥꯝ ꯊꯤ ꯌꯥꯅꯗ꯭ꯔꯦꯍꯦ. ꯑꯗꯨꯅꯦꯃꯤ ꯑꯍꯜ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ. ꯍꯥꯏ 이베마. ꯕꯥꯆꯧ ꯀꯧꯔꯛꯑꯦ. ꯑꯩ ꯆꯪgrage. ꯉꯥꯏꯈꯣꯏ. ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯄꯣꯝꯃꯛꯑꯣꯕ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯦ. ꯆꯪgrage. ꯂꯣꯏꯔꯀꯥꯟꯗ ꯀꯥꯡꯁꯤ ꯈꯤꯡꯉꯧꯀꯣ. ꯍꯣꯏ ꯆꯠꯂꯦ. Oi, 이베마. ꯅꯪꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ. ꯈꯤꯇ ꯍꯥꯞꯄꯨ ꯂꯥꯎꯅꯦ. ꯍꯩ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ? ꯍꯩ 이베마.